ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯣꯚꯔ ꯁꯣꯡ ꯑꯃ ꯅꯝꯂꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯛꯀꯗꯕꯅꯦ ꯀꯣꯚꯔ ꯁꯣꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯁꯦꯒꯥꯏꯔ ꯊꯝꯃꯣꯏꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯅꯝꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯥꯒꯤ PC ꯂꯩꯔꯤ ꯑꯗꯒꯤ ꯃꯥꯒꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯂꯩꯔꯝꯃꯦ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯈꯔꯁꯤꯅ ꯑꯩꯈꯣꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯝꯖꯕꯅꯤꯀꯣ ꯑꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯌꯥꯝꯅ ꯐꯖꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯅꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯝꯂꯤꯕ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯍꯜꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯣꯚꯔ ꯁꯣꯡꯗꯨꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯍꯜꯂꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯄꯥꯝꯕꯤꯔꯒꯗꯤ ꯍꯣꯔꯦꯟ ꯂꯥꯏꯛ ꯕꯇꯟ ꯑꯃ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯨ ꯑꯣꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯃꯈꯥꯁꯦ ꯍꯧꯒꯠꯇꯅꯕ ꯏꯪꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯊꯥꯖꯕ ꯃꯄꯣꯛ ꯇꯔꯦꯠꯂ ꯍꯧꯒꯠꯇꯅꯕ ꯐꯨꯝꯖꯤꯟꯕꯤꯔꯝꯂꯦ ꯑꯩꯒꯤ ꯁꯤ ꯃꯌꯥꯝꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯂꯤꯁꯦ ꯍꯥ ꯁꯤꯡꯒꯔ ꯉꯥꯛꯄꯅꯦ ꯍꯦ ꯃꯩ ꯊꯥꯜꯂꯣꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯅ ꯅꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯀꯣꯚꯔ ꯁꯣꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯀꯣ ꯑꯗꯣ ꯀꯔꯣꯝꯗ ꯑꯣꯏꯅ ꯐꯝꯍꯟꯒꯦ ꯍꯥꯏꯅꯣ ꯇꯥꯜꯂꯒ ꯍꯥꯟꯅ ꯐꯝꯍꯜꯂꯦꯗꯅ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯏꯠ ꯊꯥꯔꯦ ꯚꯤꯗꯤꯑꯣꯗ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯕꯦꯛꯑꯞ ꯇꯧꯔꯤꯒ ꯁꯤꯗ ꯑꯣꯏꯅ ꯅꯝꯗꯣꯔꯤꯀꯣ ꯑꯩꯈꯣꯏ ꯅꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯝꯃꯒ ꯑꯩꯗꯤ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠꯁꯦ ꯍꯩꯅꯗꯤ ꯕꯦꯟ ꯁꯥꯔꯠ ꯂꯤꯠꯆꯒꯦ ꯌꯥꯏꯅ ꯑꯄꯥꯝꯕꯅꯤ ꯀꯩꯅꯣ ꯑꯃꯗꯤ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯐꯦꯁꯕꯨꯛꯇ ꯉꯔꯥꯡ ꯌꯦꯡꯗꯦ ꯃꯥꯒꯤ ꯍꯥꯞꯄꯦ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯅꯠꯇ꯭ꯔ ꯀꯥꯟꯁꯦ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗꯤ ꯑꯗꯨꯝ ꯊꯣꯛꯀ ꯊꯥꯒꯠ ꯉꯥꯛꯇꯅꯤ ꯁꯤꯃꯥ ꯅꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯖꯨꯒꯥꯅꯤꯀꯣ ꯁ꯭ꯇꯦꯟꯁꯦ ꯌꯥꯏ ꯂꯩꯇ꯭ꯔꯕ ꯇꯧꯔꯦ ꯑꯗꯨꯝ ꯍꯥꯞꯄꯒ ꯅꯣꯡꯁꯨ ꯀꯟꯅ ꯂꯥꯛꯏꯍꯦ ꯇꯧꯔꯤꯁꯦ ꯅꯪ ꯁꯤꯒꯤ ꯂꯦꯟꯁꯦ ꯃꯩꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯅꯤ ꯍꯣꯔꯦꯟ ꯇꯥꯎꯏꯗ ꯁꯤꯗꯤ ꯑꯣꯟꯂꯤ ꯁꯥꯎꯟ ꯀꯩꯅꯣ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯑꯁꯣꯝꯅꯥꯀꯟꯗ ꯔꯦꯀꯣꯔꯗꯤꯡ ꯑꯁꯦꯡꯕ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕꯗꯨꯗꯤ ꯇꯧꯕ ꯂꯣꯏꯔꯕꯅꯦꯕ ꯁꯤꯗꯤ ꯂꯣꯏꯔꯦꯕ ꯃꯥꯅꯤ ꯍꯥꯏꯗꯤ ꯂꯤꯞꯁꯤꯡ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯑꯃ ꯂꯩ ꯐꯦꯟꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯐꯦꯟ ꯊꯥꯖꯟꯒꯦ ꯍꯥꯏꯔꯣ ꯊꯥꯖꯜꯂꯣꯏ ꯁꯤꯗ ꯃꯥꯏ ꯄ꯭ꯔꯣ ꯑꯌꯥꯕ ꯉꯥꯛꯇꯅꯦ ꯁꯤꯗꯤ ꯑꯩꯒꯤꯅꯦ ꯐꯥꯒꯦꯗꯤ ꯈꯟꯁꯤ ꯁꯤꯒꯤ ꯁꯥꯀꯟꯁꯤꯅꯅꯦ ꯇꯣ ꯁꯤꯒꯤ ꯁꯥꯀꯟꯁꯤꯅ ꯃꯅꯤꯡꯗ ꯃꯥꯒꯤ ꯄ꯭ꯔꯣꯞ ꯑꯣꯏꯅ ꯊꯝꯃꯁꯤ ꯈꯪꯉꯕ ꯄ꯭ꯔꯣꯞ ꯅꯍꯥ ꯁꯣꯛꯄꯗꯒ ꯃꯅꯤꯡꯗꯒ सिदी सिंगर डुप्लीकेट निको सिदी टेस्ट होगी कोई सिदी सीजन गदब कैमरा जी DSLR कैमरा नते को सुनगी मोबाइल फोन नि द आईफोन नि अनि नि सीजन दुजे इसमें खेलनी को आईफोन 7 नो दसदम को इसका कापजना आईफोन 8 नि को जना मान होगी सिंगल आकर नंबर लो रे कोई सी को और तो फाइल से ट्रांसफर तो कोई जितिंग खाता रहे तो सही दिन ना मिलो तो सी हैप्पी ने सिलक निको ना मिलो सी आते नहीं बिहाइंड द सीन निको समाना भाई मसाई काप के बा कोवर सॉन्ग दो दुगी एडिटिंग तो न कोई कादा हाई गिम दो येंगे अदो आई सी एडिटिंग जे लोरेगा ये ब्लॉग से गाना थागला निको अदो को कोन आई कोवर सॉन्ग लाई थागला के लोरेगा
ꯇꯤꯝ ꯇꯧꯔ ꯂꯣꯏꯔꯦ ꯀꯦꯠꯇ ꯂꯣꯏꯔꯕꯅꯦꯕ almost loireco ꯊꯕꯛ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯀꯣꯕꯔ ꯁꯣꯡꯒꯤ ꯏꯗꯤꯇꯤꯡꯁꯨ ꯂꯣꯏꯍꯧꯗꯣꯔꯦ ꯑꯗꯨꯅ ꯑꯩ ꯃꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯣꯔꯦꯟ ꯅꯪꯉꯒꯗꯤ ꯑꯩ ꯍꯣꯔꯦꯟ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨꯅ ꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯅ please be safe and be healthy